Amaromda Asem Kanan condition Amatta Yaodana Thadorakkadabani Haiba demanda SINGJAMEI WAIKHOM LEIKAI SINGJAMEI top LEIKAI AMADI SINGJAMEI CHIROM LEIKAI DASU MAIKEI ADOMGI MEIRA PAIBI IMA-IBEL SINGNA Wakat Meepham Chathakhi Wakat Meepham Aduda Saruk Yarambi MEIRA PAIBI Amana Hauzik Oiriba Phibam Asigi Penda Wafam Kaya Marum Hongdorakhi Ireibaki damak miyam gidamak awa anati dana toli ba isa singbu nong magi parak pa pulak pa se koi thamoi singna yazaning de aduna makoi jina phaba punba tawba se sum tawragadi mama oibi koi su phabiro haibagi khongjangni koi na ngasi phamjari ba se aduna koi na uji phari ba kanan na iba nganga se athuba matam da thadok pira o condition Amatta Yaodana aduna asiyumba mayam se uji oiba government PAIBI basingsu asuki mati mi thok taba haigadra si oire aduna governor na su atuba matamda yengjin biraga sigi potsak singa se losin binaba tawbiu haiba wafam asini thamjari bas ngasigi lairiba tagdu leita da ba phibam ase solution purak na ba MKB solution ama purak na leibak si tagdu leita ba di ta ba leba ama purak na bo hona biu aduga maru oina ngasi akhoi gi lairiba MLA singsina akhoi miyam gi damta miyam gi hak right pira kanda ka ki ba miyam gi damakta adi seba tawgani haiduna wasakuna Manipuri gi assembly gi foda laikiba MLA singsina ngasi miyam na asukar ba phawada magi famne hena luyena leibase mase athuba matamda popular government ama semba ngamoidaba oiragadi kendra khudumaki MLA na khudakta pham thadokadabani aduga miyam ga loinana adi akhoi ihousing ase sangthaminagadabani